Tribunal report Khudakta withdraw Tounaba MP Bimol Akoijam na Khanghankhre Manipur da chahi ani hena chatharakliba kanglofki irang asiga mari lerina Independent People's Tribunal on the ongoing ethnic conflict in Manipur haina mingthonba report ama PUCL na fonglakibadu Khudakta withdraw Tounaba amadi miyam da sengdokadabani haina MP Bimol Akoijam na Khanghankhre Hiramasiga Mari Lenina PUCL gi President Thakiba Aiba Cherol Amada PUCL na Manipur gi Irang Asiga Mari Lenina Phone Kiba report adu withdraw Taugadabani report adu da Yauriba missing Yamba Hindu Lining Chatpa Singna Home Minister Amit Saga Manaduna missing Yamdaba Christian Lining Chatpa Tribal Singda attack Chathakibani Haiba Wafamadu Yumfam Yaudabani Maite Furufka BJP na Luchingba Lenga Kahiram Amatada Yasin Nabagi Wafam Laikide, Adabu Su Agreementa Kuki Kulai Paiba Singa BJP Lengaka Wafam Karada Yanaki Badi Lay, Mikal Wamangda Su Group Singda BJP Lengakna Yamlava Senfam Tadaki Haiba Wafam da, PUCL na Thizin Kiba Laibra Haiba Wahang Hangbadanatana, Kangluf Amakaktana, Victim Oina Lauduna Irakpa report Aduna Takpadi, PUCL na Kangluf Amakakta ki Maikeda Lepa du Utokle Haiba Wafam Su Cherol Asida Pali.